ngasi leiri ba Manipur ki tangdu leita daba amaga thajana daba community amana community amada badram taunaba thajana daba ki hingal iba mayam sida Alimuddin kongba matam amagi architect ne haina khangramba mahak na khalamba tauramba mahak na iramba mahak na ki thabak life and work ado koi khagi nainaragadi soidana maki aikoi mayam to pukning ningsing oigini aikoi ngasi election gi damakta langnaba mayam am yaure Manipur gi nainagadaba history di loina nainabi khre hojik aikoi da thengnagadori basi masi hoi kari tawgada haibasi yamna khandaba matam oire asumlaba Alimuddin tanatana Manipur ki sangnai raba kaya aikoi na makoi ki history parobada makoi na torumba kaya do wari tarobada anga pai khoi na tawbunga moi daba kaya aikoi na thengnari adar ngasi gi chakholaba matam science and technology chakholaba social media ki chakholaba matam apang electrabal lairi haitaba haibudu electraba matam asida aikoi na awon bama purukna labagi tanja ama ngasigi yamna conflict situation asida lairibe khoi khudimangna khanda hauda bataragadi aikoi gi leader aseng bathorak tabadigi mathangi tam dasu mathangi lakadurbe generation daso aikoi punumak ngasi tariba awabase soidana amuk thengnaru bayai madudi ki kokna nabagi damakta ngasi takpiramiba mayam si koi gi pukning da hapsen biraga awon mama purukna bo hotna bada aseng ba leader Maruina Alimuddin gumba Irabot gumba haugiba Saija gumba laigriba khuna tamjenangai oiraba adumba leader singdugi matau tamaga Manipur kanbada aikoi khudimma se saruk yamena si haibigi setpe phireptuna aikoi pukning da thamjara kanda khoi lakadriba mayam sida awan mamu purakpada yamna sakhatpa adumba tangdu leitawa peace and prosperity leiba sakhatpa manema purama koi sengkhatpada koi khudimak saruk yamena si